Thongam Anilgi loinabi Thongam Ongbi Santibala Chahi Mangamuki Mamangda liver cirrhosis naduna laikidre nai haiba khanglabasu machanupi atombi naupuba maramna hidak langthak chaba yakide machanupi atombi unaraba matungda mahak laikidabani Thongam Anilgi machanupa ani amadi machanupi amalai machanupa ahan Thongam ani sahi taraga taruk sure Johnstown School da class 11 tamli mahakna fongdorakpada mama mapa anina awaba amatta khanghandana leirakibani adubu mama laikhidraba matung awaba kaya nangduna lakhi class 10 gi exam piramlaba matung pasoida leiba Bikramjit Chakon de Chatuna Thabak Suraga Fanglakpa Sel Kharana Mapagi Awabada Mateng Kharada Orebasu Panglami Adubu Mapana Laibak Thiba Thogdokta accident Thoktuna Laikibadagi Awaba Hengalakli Hospital da Lairingai Matam Dadi Gari Thomlamliba Imungna Laying Biki Adubu Hauzik Yumda Lairaba Matam Asidadi Phone Taurasu Ningthina Pairakidre Pairaklasu Lake Hairaga Ngasi Fauba Laktri Haina Ningamdana Khanghori Doctor Nazu brain ji saruk manga thokoi ma sire karam kan ni gyan tar kada ge haiba ngamde duna hospital da tawriba moi nurse na tawriba kai do dum tamjalaga yumda buthara khoi yumda dum tawjaraga yumda ina lairo na doctor na hai adagi puthara ko numi tuju moi rongi mi do dum yarak tre akhoi tawro na doga adugi matung phone tawbusu moi phone ju pak paikhatte paikhala ju lak ke haraga Haujibaw Laktri, Numit Mapani Sujaleyum de Lerpade, Ado Vashokana Tama Muktihenjale. Doctor na Anil Gibran Gisaruk Mangagi Manungda Amadisire Karamba Matamda Wakal Taraktuna Parakani Haiba Ngamde Haina Fundorakhi. Anisna Lamdam Asigi Puksel Chauraba Singna Mateng Tobiduna Hana Leramba Pibamda Amuk Hanjin Hanbiu Mapabu Laying Biu Haina Taxi Solhori. Sab Takpaji Hoji, Ahoy Babai Mam by Masai, the Moirom, the Numpuna Sai, Doga Kano, Lakai Mimiam, Sing Sakara, the PPL. Thongam Anilgi Machanupa Yaima, Thongam Sanangantoi, Sahitara Matoi Kaktangariba, Masanupa Asina, Mapabu lying Bapamjaba, Mishakama Ohori. Mapabu amuktangdi laying biu mahakna matik charba matamda mateng pangbirakhiba singi laman singjige haina mahaki wakhalda fahori mapana arjim phan biraga aina hewa charga matik chami orga moidang mateng pangki Thongam Anilgi Machanupi Atombi Thongam Elodi Chahi Tare Chure Laikai Miam Amadi Klapna Sen Puthoktuna Mahi Masing Tamli Mahagna Haying Sauraga Doctor Am Oiduna Mapabu Layengani Haina Wasak Ohori Doctor Oraga Baba Local MLA Eke Mirabaisu Ngarang Laktuna Shell Oina Lupalising Manga Amadi Cheng Hawaii Piram Laga Atuba Matamda Yum Sabigani Haina Tajaba Piram Ki Hairi Mapa Nanaduna Wakal Mangduna Laikibana Laikai Miam Amadi Sagai Gimui Singna Nungsibiduna Pirakpa Cheng Sa Khara Chaduna Mapa Wakal Tarakini Haina Macha Humna Ngaihori Bot mamangda yumthong khuding changaga awa ana taba sing leibra haiduna bot phangnabagi damakta lakhiwa MLA singna bot matungda su masagi kendrada yumthong khuding da changaga kari awa ana taba leirige haina yengsingbiramagadi Manipurda Tom TV na thengnariba awa ana ke ase leiramdaba su yai video journalist Sar Chandraga loinana pawdamjariba Naresh Times of Manipur Pasoi